Manipur Top 20 News Toman Toman Ba Reliable Source Sindhi Lokot Jarga Matamatang di Oida Maru Oba Ipaw Sing Tatuk Khangan Ngasigi Maru Oba Headline Da Janu Thogi Imung Da Lupa Lak Tara Pikre Mahaki Apopa Mapada Lenga Ki Thabak Pirgani Kemchan Rong Lobida Mamagi Matha Da Tumliba Angang Anibu Bom Pokai Handuna Haki Bagi Mayakta National Human Rights Commission Da Wakatkre Central Forcing Jingthat Lomda Hongdokhalaga State Force Thamnaba Honari Govindas Rong Lobigi Thogok Ki JSC Gi Wapam State Force Sing Ngak La Matamda Lenga Ka Wari Sanarga Haksang Sing Lobugi Warep Logani Sengmai Kaithelda Modi Amit Shah Downtown Amasong Chief Minister from Thadu Haibo Palauna Pomnin Nil Kre Lengang na Central Force Makal Sindok Sinin Tauraga Miamda Moitiem Tawa Topiro Haidi Pau Sandong Pisari Ahandra Ha Sigi Tareta Mamaga Tumina Leba Angang Anibu Kuki Milton Sing Bomb Attack Satadana Hakiba Thongbu Yaning Fogotuna Bomb Attack Satarkiba Mafum Adubu Ngak Seliba CRPF Ki Nipan Suba Battalion Gi Camp Ta Miam Ngak Pangam Drabadi Mafum Asida Laibiraganu Haiduna Horkiba Miam Gi Ihoda CRPF Personnel Gi Maikadigi Atamna Attempt Toguna Kabakiba Nong Maruna Panduna Mio Ohum Laikidaba Amasung Atopa Kyana Aso upon Langhan Kibabu Yaning Fogotuna Nasli Bisnupurgi District Manung Chanba Ningthau Kong Kaithelda Protection Committee na sinduna Wakat Kongjang Sansin Kre Wakat Kongjang Aduda Ningthau Kong Protection Committee Jingmi Tami Luching Loop Ningthau Kongi Akoi Bidalaiba Sadu Khulgi Kabui Puruki Mio Sing Amadi Atopa Mio Kyana Saruk Yaki Wakat Kongjang Aduda Miam na bomb attack Chenaba Kuki Miltian Amadi CRPF personnel sing atu matamda Miam Manga Putokuna Kanghan Gadabani NRC Tawdana Celsius Pangtupa Yaroi Micham Amasung Yelhomi Hatpa Lepiu India Lenga Ki Michang Mikai Naiba Taong Yaning De Central Force Sing Kudakta Lautukadabani Haiban Chimba Kolaukia Lauki Wakat Kongjangda Saruk Yakiba NPC Gi Secretary M Rajana Lenga Asina Central Force Makal Sindok Sinjin Tauraga Miambu Moithem Tawna Honarpa Lekudabani India Lenga Ki Proxy War Lekudabani State Force Singna Miambu Ngakan Gadabani Haiki Amaronda Janugi Imung da Lupa Lak Tara Pikre Mahaki Apopa Mapada Lenga Ki Thabak Ama Piragani Hari Ha Asigi Tarukta Singjamai Thong Makada Sina Pangkiba Akampat Ki Relief Camp Ta Changjapam Larkibi Moredagi Chahi Tare Khakta Ngairibi Oinam Janu Thoi Janugi Imungda Chief Minister Wai Khem Char Masamag Laktuna Ngasi Mahaki Apopa Amasung Apopiga Unaduna Lupa Lak Taragi Senpam Check Oina Khusinakre Loinana Mahaki Apopa Oinam Basanta Chana Balenga Ki Thabak Ama Piragani Hainasu Thaja Piram Hari Ngasi Numit Yungba Aduaida Chief Minister na Akampat Ki Relief Camp Laktuna Senpam Asigi Check Khusinabaga Loinana Wapam Asi Phongdok Lamkibani Hongsat Asida Deputy Commissioner Dr. Nevedita Lion Lakpam Amadi Thogdok Asigi Matang Dalokatpa KSK Ayosu Oiriba Irilbung PSK OCM Pujasu Loinaraki Relief Camp Ki Co-Convener Sapam Robert Tagi Phangba Reporter Chief Minister Laktuna Awaba Mayak Nariba Janu Thoigi Im Manu Unabiraba Masung Tengbang Sel PB Bagal Loinana Thaja PB Damagidamak Chief Minister Bu Thagapa Phongdorakli Makatarpada Central Forcing Jingthak Lomda Honggot Halaga State Force Thamna Honari Govindas Nasumna Phongdorakli Rong Lobida Bom Kapsinduna Pikli Angang Ani Hatpa Masung Angang Anigi Mamabuna Pibam Luna Sokhanba Thagdok Thokibagal Iroinana P Golmol Kuldaliba CRPF Ki Campta Hoisaunar Bamiamna Thomjilubada Nongmai Kalokpadagi Sokiba Singi Manungda Micham Ohum Laikidraba Matung Central Forcing Jingthak Lomda Hongdok Halaga Makoin Lerba Mafam Sing the State Force Oina Thamna Honari Haina Home Minister Govindas Konthojana Phongdorakre Wapam Asi Ngasi Maharaja Narsingha Laikidabagi Chahi Chamaga Humraga Taruk Suba Mapok Kumon Thorom da Saruk Yarkiba Home Minister da Paumi Sing na Hangba Wahangi Pakum Piraduna Phongdolam Kibani Minister na Hai Rong Lobby Ki Laipak Tiba Thogdo Asigi Matangda Haujik Tejin Homjin Bagi Thabak Yamna Kanna Chathari Jenaba Mioy Sing Fagatnaba Operation Su Lep Dana Chathari Hairi Amaromda Rong Lobby Ki Thogdo Ki JSC Wapam Kari Hairi State Force Sing Ngakla Matamda Lenga Ka Wari Sanarga Haksang Sing Lawagi Warep Logani Rong Lobby Thogdo Ki Mayakta Senkiba JSC Bu Lana Ukigadaba Moongda Social Media da Aranba Pau Sandopiganu Hainasu JSC na Lenga Ki Sel Lobo Natragana Hiram Amatada Yasinaba Laitri Haina JSC Gi Co-Convener S Ajit Kumana Phongdorakre Lepak Miam Yam Senkiba JSC Gi Philip Asisu Hongri Haina Duna Pikliba Angang Ani Hatkiba Amasung Angang Anigi Mamabuna Sokhan Kiba Thogdok Asi Akanba Moongda Yaning Di Haiki Thogdok Asigi Mayakta JSC Semduna Home Minister Yauna Moirangi MLA ga Pulaga Chief Minister da Points Taret Yauba Memorandum Pisinkre
ꯃꯦꯃꯣꯔꯦꯟꯗꯝꯗ ꯄꯟꯈꯤꯕ ꯋꯥꯐꯝꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯈꯨꯜꯕꯨ ꯉꯥꯛꯂꯤꯕ ꯃꯊꯧ ꯅꯤꯡꯊꯤꯅ ꯇꯧꯗ꯭ꯔꯕ 9ꯁꯨꯕ CRPF amadi ani Jeklai Tronglaubi maning area gi matakta tamthiraba thodok thohan khibagi judicial inquiry chathaduna akan bacherak phangadabani haiba wafum yauri memorandum da pankiba wafum sing thabakta ontok triba phawba asi bhaksang logdaba loinana Churachandpur district ta makhal amatagi kolam sing pusinba matam kaktana thingba thamgani haiki demand sing asi tha asigi nipan gi manungda chief minister ga unarduna khana krabani lenga ki maikai tagisu tabakta onthorkani haibagi thaja piraki adugu sel gi wafum da yasinagi ba amata leite kulga naknariba central forcing chingya da hongjilaga state force ngak sel amatam da lenga ki wari sanarga asiba sangsing lawgi warep logani social media da akan ba wahi sinaduna JSC na sel law phokpagi wapam sandok pirakanu miyamna khanglabadi JSC amasung imung manungna lawriba warep amasung khongjang da saruk yaminasi haiki chilakpada matamatam gi wakal haiba article asigi platform asida makhon mani mongsabna yamna phajapa wapam khara hongdorakli madudi lamdam sida mitam saduna hilhaugadaba luchingba amatangdi tholpa fai lamdam sigi mipum kudimak nungaitaba phawba chap manai sawningba chainingba ngangningba tawpham khangdaba chap manai matamdi nong nongmagi hokigani laikhidaba singi imung monung khaktani hena maichak puramgadaba asibatan mangjai hek hek hainai haujikti aikoi masin hunaba amana amabu chainabana kanararoi wa koithokna sangthana ngangwasu mipum kudimakna khangnarbanina kanamata taningloi media gi khana nanaba matamda ain khangba mina haiba wafum kharadi aikoi khudingna khangminaba chumi leipa ki oiba thodok mari lenana mitcham hatpa huran chinthi torpada ngathokadaba amadi thinggadabadi ain gi mateng khaktana oigadabani hairi ain haibasi chatnanabagi damak ain gi manungda ek mayam ama yauri ek sing asi chatnaba mafamda chanahanba haibasi leingaki mathawni haibasi akhangba mina hanjin hanjin hairi kanagumba mapangi miyoi singna hawjik landam asida thokliba tamthiba thodok asi mapan thongda yenglaga kagluk maselgi manungda thokpa apikpa khana chenabani haibagumbasu taki wafumji karamba maongda hairibanu khangde pumlan lali achauba tamthiba singnarpa lani chauna thawrang toraga landarakpa mirolda hairagana terroristki landani akhangba mina hairi tangluk phurup amabu muthatnaba honarakpani micham hatpa michamgi punsibu manghanaba honarbasi terroristki thaongni hairi terroristki mathakta chanagadaba aindi terrorist singbu muthatpa haibadi loisinba lehendabani haibasi aindi manungda yauri hairi maral leiba mi farga kaisum sand thamlaga wayenba maralgi matung ina sibigi cherak phawba piribasi aindi manungdani luribadi aindi lyricsi chatnadana thamlakpadagi lengak lon singna soibani haibasi media da akhangba singna hudon bit thinduna masing khangdana takpikre handakta media da nungtigi tabadagi ain khangdaba isamak ain karino kari karam acting leibagi fana yamna khangba ngamle yargadi lamdamsigi tungan tungan ba ain gi maramda leiba law expert sing sunaba kobiduna media gi panel discussion sing da yohan birak lagadi micham yam fana yamna kanagani loge larik paba tanba luchingba singju kharadi khangba ngamgar khanjai leipak sing da ain khangde hekmak haibasisu phajadi thokliba thodok thoong mayam asida makoisu nungaitaba penda phawram loi haibasu haimangani uriba khangliba taribanina nungaitaba phawramgani adubu khangna miyamgi kholaw tana karimata tawba ngamdana tumina laisinba ngamliba thamoi asidani miyamna khoisawnaribasi maramsi karigino wahangsini miyamna hangnaribasi lamdamsigi MLA sing asi miyamna thagatkibani miyamgi mahut makoina silibani miyamna thagatlaga karakhibani haibasi MLA singna hek kauthokli MLA amagi mapunsi chahi manga gini leipak miyamna apunbagi oina larukpa warep nadi MLA singsu miyamga nakna chaminaba miyamgi apama khangna thabak paketpa mathau tai bot kakhraga miyamna haiba tagragadi miyamna penadabagi irang haruktuna haihidaba wahiwata sinaribasi MLA mantri singna mating thokpa ngamribasi micham miyamna khangdaba thabakto onthokpa yadaba ama lairi haina makhoi khaktana khangjaba ama leibagumna tawri ngamdaba tawba yadaba adu karino madusu miyamda haidokti khangminaba amata oina chatminabasi karigi tawdabno party haibasi loop amani loop asi lusimba singna tathariba thong asina aigi iramdamgi miyamda awaba nungaitaba pigadaba oirgadi magi party aduda yaningdi haiba ngamdabasi karigino aigi miyamna yadre aigi miyamgini haibasi khanbiragadi party dugi luchingba aduda aikhoigi miyamgi apamasi ohen jagadi aihak yaudre haina lauthokpa ngamdabasina karigino masini board hek kakibaga kauthokibasi wahidi phajakre MLA oidaba
micham oirakpa chaurambadagi piktharakpa matamda miyamgi wa tadana na thairu baduna mara leraba amagumna mirak tinbasu ngamda TV gi paw targa khabar pawse mayam parga ka manungdagi hendana lenba matam lakhi kani afaba leipaki miyamgi khanaba saruk yakiba luchimba singdi adum tungkoina sonagani miyamna yakidaba MLA mantri sing ming phawbu pandaba pallagasu thina haina hauba taraga pendaba phungdok narkani masi thoktana blusingba oibiningba miyamgi chongthokpirak lagadi miyamgi apamba khangna tawbigadabani wafumsi yongna michamna takphamdi thokte khanjai MLA oikiba mantri oikiba haibasi miyamna leipaki thabak uhanbatani masida makoina chauri makoina mapu oire khanjari basi MLA oidaba numitadi michamna nungaitaba khara amasu miyam marta ubangami magi kendra haiba tare maikai dagi thagat pirakpa miyamna magi mirep singbu luna khali makoi gindi sing solakpada makoina makanti thokna sawi masidi hauna sani hena michang changlibasina kanaba khara hena phangba mina tawgali objeksu pawnil khol khara tari madudi kanna chelamba magi mido yanadre haire khanare haire tongthokre atopada yaure asina singba kyani chongthorpagi maram kya ma lerangani masigumba wafumsi candidate ka naksinana hoi chena myobesingi marakta thokpa wani yaudaba micham singi wafumdadi karisunati objek bot maya naksilakpasida wakar maraktasu yanadaba chongthoknaba honaba yaurpa mali amabu oirbasu afababu tawraba mahak adudi matam chupata sonagani miyamgi khanba miyamgi mang thana chongthokpa mahak adu natrane miyamgi luchingba haibasibo matamasi matamni mi loinamak wa ngangi naha ahal ithak thongba oja guru mama mapa oibagi thaksi khasi thoina thamnadre ngangingba maning tamnari chairi khajikta harakpada khumnabana heli mi loinamak tang sangduna ngangi athotpa amengba pidamnafam oiba wafumsing aikoi iraktagi mangkiba simadi thamoi sokna nungaiti thawdok kya thokre mara leijadaba micham kya ipunsi pikhamnakre aigi isa amasung imung manung mari matagi mi sulakti haibagi ngaiba tare tawriba mata thoriba irang sinadi aikoisu saruk thumlaroi hainingai liti madura aikoina ngainaribasi wahangsi hangbada tari wakumsu ithanta pibanatana kana amatanadi piraroi adunadi kari tawba tabagi haiba wahum asi miyam amatta oina khangminasi haibani hairiba ihausi wayamna hainingai liti khwaidagi taningdabasi sangna ngangba amadi hanjinna wa ngangbasina hojik oibung taw Iran Iraqi lansida malengbi ahum suba lal third world war ama thokta tholalogum khanki Hatur oira male ceasefire tawnare haina thingnaki kan khraba lal phawba wari sana kadori yanaba porkadori ekoi sina karino khangdi mioi kanglup phurup amagi angang nupi hat palepri irang thoknaba howasi angang nupi hat padagi hori angang sing morok mai tharaga hatki mamagi matambak apikpa angang mullaga nungpak thakta haitalaga hatki haiba awagi mihat wari oina linarpadu hojikti anuba tholakpa AI artificial intelligence na tawbugumna ilai na tawri namdaba leitre mihat masak onthok tamthina bom nongmaidagi endokiduna bom apaibi sinaduna bom dolai tonghalaga yumda thamlaga pairakhanba ngamnari tawdaba saba khangdaba sabasu hainabugum tawri mi themba thajahanba maghanba loina hainari anoba tholakpa AI adunadi henba ngaktani khwaidagi nungaitibasi khangjadriba pikliba mabungna machan apikpa adubu nungsina yengliba miyeng asida uliba marol thoktana hairiba wahai mayam asi taba ngamdriba thamoi adudi tukatjei angang oiringaida tarkiba langolda leiba hungak lairembi imagi sanglenda khaliba chapu asida sajibugi cheirawu numita anakpada leiba miyamna chapu asida khudingi ising thanaba haibiri khomnung lambida chakhigadaba sikraba apikpa angangsingna khurung asidagi ising thakpa laki apikpa angangsingna ising chapu asidagi ising thakpada lamba phangdaduna asok apanangki masigi kudamdi ising pun asigi mapanda terami asumna thajanakiba ikoina tarki handagi laibaktiba thawdokta laikidaba mara leijadraba apikpa angangsingdu ising thakpa phanghanbiduna ingna chikna mapugit nakta potharunaba thungak lairembi imagi mafumdagi nijari aduga minuksi khangdaba makoibudi matik chabai cherak angambana pibi oisinu mathanganagi maraibakta kari thoklagadoribano hangbanatna pendre hainingai suleite wahangdi hangningi miyambu ngakpi senbigadaba lepaksigi asengba mapusi kanano video asibu pawtumbada soikilankiba yawabasu ngakpigani amadi channel asibu subscribe tawbigidamukta thagappa phongdoksari tungkoina miyamgi siba tawba ngamba oijage